pau. State Police na heroin amadi ganja yauna drugs sing mafam kiyadagi fagat pangamkray. State asada COVID-19 ki vaccine awat palaheloi haina Chief Minister N. Biren Fongdokray. Amadi Dr. Shyama Prasad Mukherjee gi chamaga kun suba mapokumon thoram ngasi BJP Manipur na senduna pak sana pangthokray. Kurumzari ELITETV News meng tawi ribasingbu Elizabeth na taramnok chari miyam da mapung oiba pau pizadrungai mangoidana COVID-19 ga mari leinana lengak na piriba SOP sing ngak na chatpinaba khanganjari miyam na matam pumbada mask upiba khutsa sengna hamdokpiba madi mi amaga gi marakta fit taruk lapna leibinaba khanganjari Masida sunatana COVID-19 ki vaccine sing matam chana kapthok piduna laichada sibu lantheng nabada adom su achawa thodang lobiyu haina ELITETV ki maikaidigi appeal tawjari hauzik mapungoiba pau pizari District Police Bisnupur na Malem ki kaithel da lupalla kunlom oigadaba heroin number 4 gram chani ga yankhairom district asigi manung chanba Kwagta Municipal Council Ward number 8 tagi MD Fakarudin chahi kuntra manga apokpa MD Suras Ali Kauba miyoi amadagi ngarang numidang pung ni palom tabada fagat pangamli haina SP Bisnupur gi office sa ngasi pangthokpa pau gi mifam amada SP Bisnupur Hobson Sapamna Fongdokray Pau gi mifam aduda Additional SP Law and Order Luikham Lamio Deputy SP CDO S Gaurachan Deputy SP CDO Santikumar OC CDO Bisnupur Y Sakti Sensu Sarukyakhi Fagalaba drug polam sing gari mobile phone amadi atai polam sing CJM Bisnupurda online ki khutang da puthoklaba matungda paumi singi mang da puthoki mahakna makha taraduna akangnaba pauma fangbadagi Kwagta area da Deputy SP CDO Bisnupur S Gaurachana luchingduna CDO Bisnupur gi OC Y Sakti Sen amadi SIK Johnny Yauna District Police ki team amana Didim lambi amadi naknaba Kwagta gi lambi singda akhanaba drive ama chathaki Maduda Kwagta Maronglauda Dio scooter blue machu tongduna lakiba MD Fakarudin bu khamlaga check tawbada soap cases kunda hariba drug singa konana fagat pangamkhibani Hiram sigi matangda Moirang Police case ama register tawduna makhadaba aini thabak chathari lainga ki war on drugs sawgatuna District Police ta pau pibirakpa miyoi singbusu thagat pafongdokhi loinana makhada na police pu mateng pangbina basu appeal tawkhi Haurakliba tungi yumbi oigadoriba naha sing manghanba yaba drug ki polam sing yonduna yamna laina sel tanbagi thabak toklasi achumba lambida sel talasi haina SP Hobson na makhata na fongdokhi Logi matungina warang police station da tinaraga NDP SK makhada khoina case ma register tawjabani masida ina mayamda appeal tawjaningba mana Manipur government na amasung district administration na war against drug ta Yamna kanna tungi oirakadoriba yumbirin oibirakadoriba icha inausing amsung samajigi mahik oiba sumba drug karbar tabo mayam maru phangna muthadaba honabibada public na sajok pina biktra district police na asigumba afa apun obongamjabasi aina police mateng pangmirakiba public sing dusu aina yamna thagatpa amasung ko nona thagra phongdokchari Jiribam Police na ngarang ganja kesi chanipan gatara taruk rom Imphal dagi Jiribam tamna lakpa tata truck amadagi fagat pangamkray Jiribam ki lengan pokpida leiba police outpost sa ngarang ayo Asok Leyland truck registration number WB19F7803 asidagi polam singasi fagat pangamkibani Polam singasiga kona na fagalaba miyoi sing adudi gari adubu thaurakhiba driver Asis Ankur chahi nifunipan apokpa lekhidraba Sitai Ankur amadi gari adugi handyman Bikar Roy chahi kuntramari apokpa Jagdish Roy kawi Makhoi animak West Bengal dagini polam singadu packet humdra tareta yomlaga purakhibani polam singaduga kona na fagalaba miyoi singadu makhataba wahang pahung chathanaba Jiribam police na case ama register tawkrai
Amaromda Jiribam Police ki narcotic cell ki team amanasu ngarang 100 ml ki codeine cup syrup bottle masing lising ani rom fagat kray. Jiribam ki lengan popi da leiba police team aduna Assam dagi Imphal tamna lakpa Tata truck registration number AS01KC 7351 amadagi polam singa si fagat pangam kibani. Polam sing aduga konana fagalaba miyoi sing adudi gari adubu thawrakiba driver Alauddin Ahmad chahi kunmanga apokpa Garib Ali kawi. Polam sing asiga konana fagalaba miyoi adu makha taba wahang paukhum chathanaba Jiribam police na case sama lokhat kray. Chief Minister N. Biren ngasi hangang AC ki manung chana leiba lamlong kay mayay lekay da pangthokpa vaccination ki thoram ama yengsin kray. Yengsin khong chada du lakpada mahak na hai state asigi miyam na vaccination tawba leptri. Hida ki awat pasu state asida leheloy. MLA kudimakta su mapung fana vaccination tawna bahay kray. Matang sida political party karana kudung chawalaw na bakhwana basi laibak tibani. Hauzik kapliba sumna thama makhai muk chatharabadi miyoi ayambadi vaccine sin thungna kapa state oiragani haiki. Hidak 75,000 nama lapre. Aduna hidak ki award pasu leite kapa pasu je symptom ani matlab ulabna koi honorable MLA sing honorable aduga koi even BJP ki karikata mayam ko kana koi mass vaccination drive yang kanna tawri adagi Congress ki aduga tai leribo honorable MLA sing so in han Congress sidadi hidak kapa gumbal live ki sigi miyoi migi punshi sidadi politics so we abana de aduna mass vaccination mayam ko campaign to view like honestly appeal to ure aduna very encouraging boy. National Health Mission amadi State Health Society anina leptana pangthokpa advocacy program cum discussion for faith-based organization on strengthening of COVID-19 vaccination ngasisu Mantri Pukrida leiba DSSS da pangthokrai. Thoramaduda Medical Directorate ki Additional Director Health Dr. K.I. Sasikumar na hai COVID ki virus asi maikai ama hekta dagi changlakpa yai. Miyamna section na laibada natana vaccination asi soidana tawbiyu. Laichad asi haurakpada aikhoidi immunity kalli virus asi changbang ngamloi hainarambadu oithokhide. Laichad asi Manipur gi oina Imphal West District na khwaidagi hena sokli amadi Farzol District na khwaidagi safaba oiri. Miyamna niyom chumdaba laying pathap chathabiganu haiki. It may enter from any direction to your village. It may enter from any direction in your house. It can enter your body from any direction. Today, on the 3rd July 2021, officially 71,643 persons are listed in our government's official record as infected. 1,186 of them have unfortunately lost their lives. It is possible that many deaths, many cases went unreported. Thauramduda saruk yakiba State Mission Director amadi NHM gi State COVID-19 vaccination gi in charge oriba Dr. N. Shyamjai na hai state asada hausi fawbagi oina miyoi lak tare lomdi COVID ki vaccine kapkrai lomi sing yamna leibana chingi mafam singda thabak suba chatkibadagi vaccination tawbagi chang watli adobo fivam sing asi yenglaga Sunday numit su yauna vaccination tawna bahonare. Ahum shiba web laklabasu vaccination tahorabadi ngakthokpada khudong chagani haiki. So when we find out from the chief electoral officer is that there are around 19 lakhs and 58,000 people. Main chunk of the population that is below 18 is a very big chunk. It takes around say 45% of the population is the day the child is born and up to the 18 years. Not above the 18 years, up to the 18 years, make up around say 40 to 45 of our population. So I think that 20 lakhs, 19 lakh must be correct. Leiba asigi oina COVID-19 ki laichada maram oiduna lamdam asidasu laichada asidagi chaitheng nangli laingak na COVID-19 lantheng na bada mateng oina ba Royal Riders Manipur na Chief Minister COVID-19 Relief Fund da mateng oina ba selgi mateng pangkrai.
ngasi CM Secretariat pangthokpa chamba thoram amada Royal Riders Manipur gi mihut kangbu amana sel gi mateng adu Chief Minister da khusinaki Chief Minister gi maikai de gi su sel gi mateng panglakpada thagat pa phongdokhi Dr. Shyama Prasad Mukherjee ki chamaga kunsuba mapokumon ngasi Nithiapa Chuthekta laiba BJP Manipur Pradesh ki office sa pangthokrai Thoramadu da Chief Minister Nongthambam Biren BJP State President Adhikari Mayum Sarda Devi amadi Rajya Sabha ki MP su oriba Maharaja Lesemba Sanazau wasu yauna Dr. Shyama Prasad Mukherjee ki photo da lakliba miyamna laisu katunai kai kumnaba utki Thoram Gamari Lainana Chief Minister na hai Nationalism Hongdok Piramba India Amata Oigadabani Haibagi Wakalonda Mapunsi Katkiba Dr. Shyama Prasad ki Wakalon Aikoi Pumna Magnasu Inna Bohonasi भारत की अपुन सकम द भारत के अमत ओइने लेगदमनि वन इंडिया ओइगदमनि हेबी वाखलोन द मपुनसी बिखमना की बा सैक्रिफाइस होकिबा अदुगुंबा अमत ngairba भारत की लीडर ने नै कोई हाइबद हाइमन मथोय मरमदी आर्टिकल 70 की मतंग द न्यू कॉन्स्टिट्यूशन न्यू फ्लैग की मतंग माना कश्मीर चलग तौकिबा एजिटेशन अदुगा कश्मीर मक्तदा श्रीनगर मागी पुंसी लोंगिबा मदुगी वारी मयामदुना it proved that he is a real nationalist aduna I convey my happiness on his birthday magi remembering ningsangba aduga magi wakhalondu da khoi mayam punna lehori ba khoi bharat basi punna mangna chanana ba hona si Amaromda BJP State President A. Sardana Mahosagi Khal Kaitharakpa amadi pandemic tagi ngakthokpada uwa gi mateng darkar lei haibadagi Dr. Shyama Prasad ki birth anniversary ga mari leinana mass tree plantation program sing pangthokpani haiki मियोइबगी पुंसीरा सिंगनारकपा असिंगबा मयाम सिंगा सिंगांग थोकपदा अदुंबा एनवायरनमेंट के अचौबा मटेंग अमा दरकार लई हाइदना अदुंबा ट्री प्लांटेशन न चिंगबा सिंगबा अखोगी प्रोग्राम सिंग असि चथरकपनी अदुना अखोई चथजरइबा प्रोग्राम सि मखा ताना अखोइना ngasi फावबदा चथरइबा से तुंगी लंबीदा अखोगी अहल लोइरबा लाई गुरु सिंगना थंबिरमबा तुंगलम चत्ता अखोइना तौबा याबा पुनिमक असे अखोई ngasi भारतीय जनता पार्टी वाकर अखोई पुन्ना चंगसिनमिनदना अदुगुंबा शांति लेबा लमदम अमा पुरक्सी हाइबा वाखलोलदा अखोई पांगथोक Nangkal amaromda Dr. Shyama Prasad Mukherjee na laikhidaba numit June kunhumdoi Balidan Diwasagi hauraga mahaki mapok numit July 3 fauba mahak puningsingba oina BJP na senduna leba asigi mafam kaya da pangthok nabagum BJP Suknu Mandal nasu ngarang kakching kunongda paksana uchara thakrai Thoramduda A. Sardana hai BJP na miyam ki damangta yaifa thorang kaya paikhatli scheme khudimak miyam da fanghanduna kana bapiba haibasuna BJP gi taudraba yadraba thodang amani ngasi lamdam asada party asina kachil koya sindhongna praja singi yaifana ba BJP gi karmi singna thabak kaya leptana paikhalakpana miyam na BJP da thajaba thamlei hauzik covid pandemic asidagi ngakthokna ba tangai fadana covid vaccine kapatai aduna mipum khudimak vaccine dose suna kapthokpiu hainasu Sardana appeal tauki vaccine sungsoi soipdana kapthokpiu kaptriba singsu first dose longna bohona biu first dose kaprabana second dose longna bohona biu haibase aikoi Bharatiya Janata Party ge duma site gi thamjari aduga haiba khudingmak singa se aikoi na tongan ba monitoring committee sema kanda praja sing yawhanna ba development program vaccination program anything aikoi loina mak yawhanna na ba honai aduga praja singi अखोगी कई हाइबा तारे मखोगी रेस्पॉन्स हाइबा तारे हौजिक फावबदी प्रजा सिंगना सैटिस्फाइड ओइबा अतोप पॉलिटिकल पार्टी नतब प्रजा सिंगी सैटिस्फाइड ओइबा रिपोर्ट अदुदी हौजिक फाव भारतीय जनता पार्टी द लई हाइदना इथम BJP Nambol Mandal na sentuna Nambol Foizing da laiba ima Chaning Lairembi Chingi Laikolda BJP Haudok Dr. Shyama Prasad Mukherjee gi chamaga kunsuba birth anniversary thoram ga mari leinana uchara thaba gi thoram ama ngasi pangthokrai thoram gi makha chatharak poina BJP Nambol Mandal gi office ta laikhidraba luchingba sigi mafamda haikat laikat tamlaba matungda uchara thaba gi thabak pangthokhi loinana khangalaba lomi khara dasu BJP Nambol Mandal Kisan Morcha gi Maikaidiki power sprayer singsu yenthokhi BJP Nambol Mandal gi president is Brajamanina ngasi thariba upal sing asina miyoibada kana bapiba haurakpadagi laikhidraba luchingba asina miyoibagi kana ba kaya tawkhiba do nauhauna na ningsinglagani haikhi
Haukiba Chaicha June Kunipan Lisingani Kunmathoidagi, polling booth wise oina Singzamay Assembly constituency ki mass vaccination drive ki Aroiba Madi Nipan Lak Shubanumid Waikom Laikai polling station 13/24 Waikom Laikai Upper Primary School 13/25 Waikom Laikai Upper Primary School da Pangthokrai. Chathakiba vaccination drive aduda Manipur Legislative Assembly ki Speaker Yumnam Khemchan COVID vaccine ki anisuba dose kapthoki loinana mahaki loinabi Yumnam Joybala amadi IMC ki Mayor Oibiramba Laisangbam Lokesor su hidak kapthoki Paumi Singda Wangang laduna Speaker Yumnam Khemchan hai first wave ki matung second wave lakare third wave su lakani hairi Masidagi ngakthokpa haibasi vaccination natana upai leite masi praja khudimakna vaccinasi matam chana kapthokpiu haiki First wave lakpudagi second wave lakani lakre third wave sisu lakani haibasi lak soidan lakani na khallaganda masi preparation hoina masi ngakthokpa si vaccination nataba to upai leite masi praja khudimana vaccine ki matam chana kappiu khainaina sagi praja khudimakta request ogani Paugi Marakta Natemba Brem Tang Losari Shraddha Aikhoi Khwaigi Irakta Tinbiramba Yumnam Bhumi Singna Magi Nuksijaraba Imung Manung Shagai Natei Amasung Marup Mapang Khwai Pumnamakpu Thaduk Lamlaga Haukiba June Gitang Kunmapan Ingagi Kunni Panba Lepak Pupanumita Shri Guru Gi Kripadagi Vrindavan Prapti Oikre Lak Libat July Gitarani Thoi Ingengi Nini Panba Ningthau Kaba Numita Sorat Numit Thokle COVID Lachat Namaram Oiraga Thauram Asi Imung Manung Khakta Oina Pangthok Jaragani Mashigi Damakta Warodidanaba Nalupchari Paujen Jariba Yumnam Tombino Devi Shadharmini Yumnam Chiteshwar Singh Machanupa Yumnam Johnson Singh Machanupa Yumnam Roshni Devi Machanupi Yumnam Ongbi Madhuri Devi Mamaunupi Yumnam Ranjita Devi Machanupi Tamo Kaino lo sandribo As kharangana sasena harago Kaino sibo kai sapina sibo Hima Covid ki vaccine kap thosena ngana du phazna haini dudi ai haksang kasu tawde ai kapoi nate haksang kasu tawde ba ingoni da kapa kai kadena ai kapoi haisine Tamo narak dringai dana isana hana sexual hona phatro kap thokpuna phatabraba hoi yare section mana dum kapuro ai kapoi As khangdre da kamai ngana dono khangdre Phare adude ai chalu khige Pungo mamai da kapuge ko papa ga leramo COVID-19 लाइसेट असली ngakthokna bagi damak COVID ki vaccine kapna लाइसेट असि mari leinaba laina लाइसेट singdagi ngakthok sabangami masida natana लाइसेट asina sanghandana bagi damak matam gi sarkarna pirakpa sana kangon sing aikhoi ngakna satminarasi Cowin apps ta register topiduna adomsu suksoi soidana vaccine asi kapthokpiu COVID ki vaccine kapthokpuna COVID leitaba iramdam mu heminarasi aikhoi vaccine kaplese Break matungda taram nong chari makha taba pau pizari Aikhoi khudimakna tha amagi upanbi amamam thaduna hinghanba ngamlabadi mahousagi khal ngaktuna thamba ngamgani haina Kakching ACE MLA Mayang Lambam Rameshwarna phongdokrai wafam asing asi Dr. Shyama Prasad Mukherjee bu ningsingduna mahakna leikhidaba numitagi pokpa numit fawba Bharatiya Janata Party na chatharakpa Dalidan Diwas Sevahi Sangathan Thoramga Mari Leinana Kakching ACE MLA Mayang Lambam Rameshwarna BJP Kakching Mandalga Kusamnana Senduna Kakching ACE manungchana leiba Laiching Chingda Miyamna Ujara Thabagi Thoramda phongdokhibani BJP Kakching Mandal ki President S.I. Shamjai Yauna Tongan ba BJP ki Thomi Singh Loinana COVID-19 Task Force ki members Singh na saruk yaduna pangthokiba ngasigi uchara thaba duga mari leinana MLA Mayang Lambam Rameshwarna makhata na phongdokhibada Sevahi Sangathan
Phase 2 ki matung inna Prime Minister amadi Chief Minister N Biren ki luching makhada tongan ba mafam singda uchara sing thabagi saruk amo oina tampaki mafam singda uchara sing tha khraba matungda Go to Hills Mission ki pandam adu ngaktuna ngasi lai ching asida uchara sing asi thajabani Aikhoi khudimagna masagi mathau masak khangba lamdam masigi mioi amamam oiduna tha amada u panbi amamam thaduna malem ima asida thoglakpa mahausagi khal kaitharakpa sing kanminasi aikhona thariba u sing mapung fana mahiyanba oihansi haina appeal tauki Santos Electronics Morena ngasi All More COVID-19 Task Force singi members ta COVID-19 Task Force haina thaba uniform furit mateng pangkhrei More da leiba Tamil Sangam office ta pangthokiba thoramaduda Santos Electronics ki proprietor oriba Saikhom Santos COVID-19 Task Force ki convener members singamadi towan ba community leaders sing saruk yakhi thoramaduga mari leinana COVID-19 Task Force na haukiba mamang thadagi More ki towan ba mafam kayada miyamda awareness na chingba thabak sing tawduna lakli COVID Task Force na More lamdam asibo COVID muthanaba thabak paikhalakpada lingzen manasi haina wafam sing asi thamki Mayamdagi khara hena awaba mayok nariba imung lising tarada amuko na chinjaki polam sing mating pangnaba pandamda thamliba adugi makha chatharak poina ngasisu amuko na lup kayaga pulaga khul kayada chinjaki polam sing yen thokrai amuko na All Manipur Women's Voluntary Association Amova United Club Organization UCO amadi Rural United Club Organization RUCO ga kusam naraga Imphal West District ke manungda leiba tongan ba mafam singi imung chahum ga yankhai tareta chinjaki polam sing mateng pangkhrei ngasi fawbada amuko na lupkaya ga pulaga lamdam sigi awaba mayok nariba yum singda chinjaki polam sing yenthoki basi punna yumthong lising manga ga chamri ga taret surei mateng pangbagi khongchada duda amuko gi president Fairoizam Nandoluang Amova ki president Yumkhaibam Kunjarani United Club Organization UCO Uripo ki president A Mukundo amadi club nifu manga ki apunba organization oriba Rural United Club Organization RUCO Lamsangi president Lukunjao susaruk yaki Taubal amasu Kakching District ki manungda leiba lomi singna urea har loning lagadi District Agriculture Officer Taubal gi officer mari leinaba che changsing thazalakpa yagani haina District Agriculture Officer Taubal N Joy Kumarna press thokpa cherol amana khanghalakli cherol adugi matung ina lomi singna lengak na piriba urea har asi lownabagi damakta masa gi logi pata Aadhaar card amasung mobile sing Office matamda Taubal gi District Agriculture Officer lagtuna thazin ba yagani hairi karigomba lomi singna masa gi patada lambi pak chawba hena pansalamba yaurabadi mari lenaba SDO amasung SCC singda thaduna verification tawgani hairi Lomi singi darkar leba che chang sing loshinaba District Agriculture Officer ga mari lenaba staff sing order thoraktuna thamlei Aduga lomi singna che sang sing thazin balakpada COVID-19 ki lengak na thamliba SOP sing nga kadabani haiba wafam suserol aduna palli District Administration Infalis amadi CMO Infalis ki miking makhada COVID-19 Village Task Force senduna ngasi yaripok ningthongnaida paksana COVID vaccine kapthokrai ngasi gi vaccine kapthopagi thoramadda ningthongnai khungang da chahi 19 ki mathakta leiba Miyoi chaniga yankhai tareta vaccine kap ki hairi lakliba tha asigi 12 dasu mafam asada vaccine kapthokpagi thoramasi amuk hana singani maramasana vaccine kaphaudriba miyoi singna COVID-19 dagi ngakthoknaba amatangaraba pambai oriba vaccine asi kapthokpiu haina task force ki maikai dagi miyamda appeal tarokli Oinam Kendrada Mirep Oina Basem Saribi Irengbamdagi Irengbam Nalini Luching Makhada Mikhalda Mai Paktuna Tangkak Anirak Mihud Oiramlaba Laikhidraba Mahaki Mapuroiba Dr. Irengbam Ibohal Bigi Mingda Kendra Sigi Ngaikong Kunongda COVID-19 positive Oibadagi Containment Zone Lauktokuna Yumdagi Mapal Topa Yadana Lairiba Awaba Mayok Nariba Imung Nifu Mangada Chanaba Polam Singamadi Nomada Tangai Fadana Changba Polam Sing Nasitingbang Pikray Oinam Kendra Development Committee amadi Ngaikong Kuno Village Level Development Committee gi Thomi Singgi Kuthangda Koina Chatuna Tengbang Polam Singadu Yentokhibani
Mahosagi khal kaitharakpa sibu kannaba pandamda Bharat ki mafam khudimangta chayolama chupna July gi tang 8 fauba pangthoknariba Humdranithoi shiba ban mahasab tharumgi sarukam oina ngasisu Yairipok bid office ki manung chana leiba Yairipok tagi pechi faubagi lambi ki nakyata uchara kayamarum thakre Uthaba siga mari leinana Thaubal Forest Division ki DFO TH Lokendrona Haikibada Division asigi manung chanba Thaubal Range amasung Kakching Range ki tongan ba mafam singda miyam ga pulaga uchara lak anirom thana ba pandam gi manung channa amadi tongan ba mafam singda leptana chatharakpa uchara thaba gi saruk amoina ngasigi thauram asisu pangthokpani haiki Dr. Shyama Prasad Mukherjee Balidan Diwas amasung birth anniversary ka mari leinana Mass Tree Plantation Loishin bagi thoram BJP Jiribam Mandal na senduna pangthokrai Laikhidraba Dr. Shyama Prasad Mukherjee ki mitamda Laishu katuna ikai khumnaba uthibaga loinana symposium amasu pangthokhi Lamdam asida hauzik sathariba COVID-19 ki vaccine kapa ki thaba asi khara hena paksana chathanaba Manipur lengangna lokhalakpa thaurangi sarukama oina ngasisu District Administration Thaubal gi mityeng makhada Thaubal Municipal Council asi Khong Ahanbi Youth Association khaya Thaubal Kiam Sifai anina senduna paksana vaccine kapthokrai Khong Ahanbi Community Hall da pangthokiba vaccine kapthokpaki thoramadu punna miyoi chamaga nifuma thoina COVID-19 vaccine kapthokhi Aikhoina u panbi khathaba khak natana panbi sing ado hinghana bahonabada lenga khak ngai banatana miyamna su honaminasi haina SOC Range Forest Officer Chakpi Karong Forest Range Chandel District na fongdorakli Chandel Forest Division senduna Chandel District ki tongan ba mafum kayada chayolama chupna chatharakpa humdranithoi shiba ban mahasab ka mari leinana u chara thabagi sarukamo oina ngasisu Chandel Forest Division ki makhada leiba Chakpi Karong Range Office na singna lengang chingi khunja singa loinana lengang chingi lambi gi nagyata u pambi sing thakhi SOC na makha taraduna hai leiba asana aikoi gi umang singbu kannaba ban mahasab haiduna u pambi sing thabagi thoram sing chahi lisang sina pangthoktuna lakli chahi asigi oina humdrani thoirak shuba ban mahasab ki thoram pangthoknari chahi khudingi oina u panbi kaya thari Manipur lenga ki forest loisang nasu miyam ga loinana u panbi kaya thari Range Office Sakpi Karong nasu chahi asigi oina u pambi lising nipan thana bagi pandam thamli ngasi faubada u pambi lising manga ga chamnga thakrai aikoi na khun singda thariba u pambi singasi forest loisangi thomi sing khaktana ngak sengani haibagi wakhaladu thadok piraga thariba u pambi singasi hinghanduna mapung mari fana bahona ba haiba si aikoi khudimaki thongdang lei haiba wakhalonda punna hona minasi umang kansi aikoi gi malem kan minasi fongdokhi Ngasigi ban mahasab thauram aduga mari leinana mahijaba yaba panbi yongchak hainau thaibong amasung pungdon pambi chamnga amasung lengang chingi khunja singa yumda tharuna bagidamaksu yenthokhi paugi marathana temba break amatanga lauzari Aikoi vaccine ka place Aikoi vaccine ka place Hongi punchi saukhat khong hanjilasi Jati bizati khai dena corona lanjang theknerase Aikoi vaccine ka place corona dingam punchi saukhat mai kaida hanna palase punchi saukhat mai kaida Asingmune akhoi pone vaccine kap thokuna corona de ngak thokuna hani ki punsibu hanjano hanabada adon sorok yabi Break ki matungda taram nok chari makhada ba pau pizari
Ngasidagi hauna China Institute of Medical Science ki free ambulance service amuk makhata na mironbi khaktagi oina hauragani tongan ba media singda hauze mironbi singda thengnariba ambulance ki khudongcha daba kaya si yenglaga Sims helping group na munna khanaraba tungda makhata na Manipur ki district singda mironbi khaktagi oiba free ambulance service hauna ba lepkhibani social media kaya da madi tongan ba print media kaya da miron bisingna thengnari ba awa basingjigi damakta khallaga khoina ngasi dagi hauna miron bising khaktagi oiba free ambulance service ngasi dagi pijaragani haina khoina media gi khutangda phungdokjari COVID vaccine kapthopagi thoram ama Moirang Kendra apunba Mairapaibi Ima Lop amadi Kuntra Mathoi Shuba Assam Rifles kapuna khusamna na senduna Moirang Municipal Council Ward number 10 Moirang Khoiru Leikai Mandopta ngasi pangthokrai thoramduda CMO 31 Assam Rifles Dr. L Singsan na luchingba medical gi team amana ward asigi chahi tara nipan gi mathakta leiba mioi chamaga marifuda COVID vaccine kapthokhi vaccination asi Moirang area da leikai da chatuna miyambu vaccination tauba hanbani miyam gi punsi kannaba AR na siguma thorang lokhalakpa sigidama miyam na 31 AR bu thagat pa phongdorakli Huidrom gi khungi mass COVID-19 vaccination ki thauram ngasi pangthokrai vaccination aduda khuladu gi mioi chawrakna chamaga nifu mathoi kapki haina Huidrom Village Management Committee na khangalakli Ban Mahosab ki saruk amoina ngasi Fuwala da Rajya Sabha ki MP su oriba ningthau Lesemba Sanan Chawba amadi Leimarembi Anamika Yauna Miyoi Kayana Uchara Singh Thakrai Amarom da BJP Bisnupur District Committee na Ningthau Khongkha High School da District President RK Bimola Devi amadi Maruoiba Miyoi Kayasu Uchara Kya Thakrai Ngasi Headquarter 21 Sector Assam Rifles amadi Inspector General Assam Rifles S Kimiting Makada Jiribam ki kadam talada leiba Assam Rifles Battalion senduna Tamenglong District ki manung chana leiba All Kaifundai Mukta Khal amadi Tadbungi Khul Singda COVID-19 Awareness Campaign pangthokrai Masida maruoina hauzik kinaraba lainagi maramda COVID-19 vaccine kaptuna amadi ahum shiba COVID web taki ngakthoknaba pautak sing piki COVID-19 ki SOP ngakna pangthokiba awareness aduda khunja kayana saruk yakhi Helping Hands for People Manipur na sin langduna haukiba jungi tang amadagi hauduna pangthoklakpa Helping Hands People Telehealth ngarang July gi tang mga dolushin kray hiramasiga mari lainana HHP ki Secretary Premjit Morang Them na hai Manipur da COVID-19 ki second wave lakpana maram oraga hospital singi OPD thingsin kiba madi patient kayana laying fam leitabadagi awaba kaya mayok na kiba sada kharada orbasu mateng oinana ba haiduna free online doctor consultation service asi hongdokhibani Numit kuntra mga chub na pangthokiba service asada tongan ba department ki apunba doctor kuntra tarukna voluntarily thokpiraktuna patient kayagi mateng pangki haiki Helping Hands for People Manipur da awa na tarba miyoy ka da mateng pangli Laita lar bana maram oiraga laying bangam chadraba patient kya da mateng tawduna laying biri masiga loina na ana laying da igi darkar lako matamda Helping Hands for People Manipur ki volunteer sing chatuna igi mateng pangli makhata na su pangki gani Service asida apunba call chatret ka taramari receive tawki aduga apunba patient chamri ga matfu marina tongan ba doctor singa tana jaraga laying ki Hariba free online doctor consultation service asida mateng tawbike haiduna voluntarily chongthokpirakheba Dr. Khudimaku Helping Hands for People Manipur ki maikei dagi nolukpagaluna na tawbiban khangbuchari Loisalakpada maruiba pa amuka na pizari State Police na heroin amadi ganja yauna drug sing mafam kaya dagi fagat pangamkray State asada COVID-19 ki vaccine awat pa leheloi haina Chief Minister Nongthobam Biren phongdokrai
amade Dr. Shyama Prasad Mukherjee gi chamaga kunsuba mapokumon thoram ngasi BJP Manipur na sinduna paksana pangthokre. Ngasigi oinadi ELITETV na pizaba Manipuri paw loizare miyeng tabi ribasingbo amukana krumzari.